विक्रम बेताल की वारी अहुम सुबु तांकक मियोमदा मुकलान थोक्सरी ममांगी तांकक सिंग ताबी निंगलबसु मनी प्लेलिस्ट संगबीरगा विक्रम बेताल की स्टोरी वारी मणिपुर प्लेलिस्ट अदुमक ताबु फंगबीगनी अहुम सुबु सरुक मियामदा मुकलान थोक्सरी मालिनी वांगांग हैबी नुपीनी फन सैरबसु मागी अनिंगबा अदुमदी अदुम महाइरमी पदमावती मबेन की वादो तारगा अमुक हेन साउसिनदुना हंदक्ति मखुद खुदोल अहुमना कुमकुम चंदन लुपलगा मालिनी की ममाइदा अमुक नंबीरे अदुदगी थुनमक चटख्रो हाइना तालकले मालिनी हंदक्ति यामनबु फजख्रे अदुबु मरमदी खंगदबना मथ्वाइदी कया नुंगाइरमदे निंथौ मचा सु मबेलगी मवोंग अदो उबदा थोइना हराउरमदे अदुबु मालिनीना मंत्री मचादा खुदम मदो येंगहली मदो उबदा मंत्री मचा नोई अदुगा निंथौ मचादा हाइरई इताउ इबुंगो हंदक की चिठी की मरोनी मयक यामन सेंगइरकले मदुदी महाकी राज कन्यागी रज स्वाला मसा सेंगदब नुमित हुमनी सूरे तालक मुनि ऋषि सिंगना हाइनब लैरी नुपी की मसा सेंगदब अहान नुमित असे चंदालिनी ओय निनी सुबना ब्राह्मण हाटपगी पापुई हुमनी चनबना अतोंबी नुपी ग मानै मरीनी मंगानी हाइबदी मपुरोइबगी सेवा यारे हाइनै अदुना अथुप्प मरोल असे मालिनी खुदम तालकपनी पुंगनिंग यांगबीगनु ngasi numit humni dang chontharaga rajkumari ga unaba yaragani wakhal se tawduna marup ani ado numit humni ama wana khanglakle marini surapu numit adu da mantri masana malini da sana khara amuk piraga raj kaina padmavati gi manakta sarpiruna ba haijare malini mabe mana thina thina chairabasu sana fanglaga loire khanduna haraunu konungda lakle malini lakpo ubaga padmavati chaiba hekta horai फत्तबे नुपी से अमुक लाकले ngasi लाओ नतिक चाब दंदी तौरगे वासे हायरदन मता मयाम कौशिलगा मालिनी बु फादर पुनसिलहले मदुना मालिनी मथवाई नुंगाइत्रदुना मरम करिगिनो हंजकी निंथौ मचा नुपीना नचत फत्तबगिनी हाइना अमुकसु सैबीरे अदुगा थोंनाव लोमदा पुथोकलगा पुल्लिबा दो थादोक पीरे अदुदगी चटखरो हाइना मंगक लाक्तुना इनखरे मालिनी हंदक्ति यामनी काय नुंसी यानना कप्तुना लाकले मयुम यौरगा तौरकलेबा पुनमक अमत चिथदना तमले मालिनी की वा ताबदा मंत्री मचाना हायई जुबराज हंदक्ति सोइदना थबक मंगोल ओइरगनी राजकुमारना कईगिनो इबेन मालिनी बुमान फादनु पुल्लिबदी मरम मदो आई खंगनिंगी मंत्री मचाना हाय मदुगी मरम ताक्सगे ngasi असे राजकुमार बु इबेम पदमावतीना नुंसी थौरीना पुंजरगे खंगलकपनी अदुगा मिहु थोंगलोमदा थादोलकपना लंबी तालकपनी वारी असे सानदुना मखोय हराउमिनरे अदुगा ngahak lerga numit kauba anganba manai anigi nungsilaije ikhau langba koklaba nongchupki chingmarumda lotkhre मदो उरबदा मखोय मरुप अनि मक्साब थकप लोइखरे मतमदो नुमिदांगी पुंग 10 रोम तारकले तंजादो यौरबदा मंत्री मचाना मागी नुंसीजरब राजकुमार दो पूरदुन पदमावती राजकुमारी की मनाक्लोमदा लाकले मखोयना लाकपसे राजकुमारी अदुगी थोंगनावगी लंबीदा यौरकले पदमावती सु थोंगनाव मनाक्ता मता सिंग लोइनना मबुंगो ngaiduna leirami मतम अदुमक्तदा राजकुमार लाकपदो उरदुना हराउबदा मपा लैखिद्रे अदुदगी निंथौ मचाबु तरामना ओक्तुना मागी तुमनब कारोमदा पुखरे अदुगा यामना व्यवहारगा लोइनना निंगथिन सेम सारब कांगथोल अमगी मथक्ता फमहल्ले अदुदगी मनाइसिंगना साथक कया पुथोरक्तुना सामिन थमिनरे मनाइसिंग मागी मागी मफमदा हनखरे राजकुमार राजकुमारी मखोय अनीदा ngaihore मतम अदुदा मखोय मखोयगी मबुक्की अनिंगबा वा कया फोंदोकनदन नुंसी वारी कया सानखरे मखोय अनि हराउ नुंगाई इपाकता ताउथखरे अहिंग ममई ओइरक्लबदा मखोय ngaihak पोथाई मतम अदुदा पदमावती निंथौ मचादा वहाई खरा हंगजरई इबुंगो हंदक ननाई नुपीगी पुंगनिंग निंगबा वासिंग असे करमन खंगबीबगे मसे इबुंगोगी बुद्धीना खंगबीब्रा नत्रगा कनागुंबा अतोपा अमगी मतेंग लौबीब्रा असिमतंगदी ताकपियु राजकुमारना इबेमा आईदी मसीगी मरमद करी अमत हेक खंगदे आईगी मक्तबु नंगी नुंसी वाखल ngauba adudani aduda aigi sanaba marup मंत्री मचा अमा लोइनर महांगना मरम असे ऐंगोंदा ताकपीबनी वादो ताबदा पदमावतीना मंत्री मचाबु असिंगबा मीनी हाइदुना थागली अदुगा हाइरई अदु ओइरबदी आइहाक मंत्री मचा अदुगी करीगुंबा खुदोन पोट तमजनिंगाई लैजदे अदुना ngasi नोंगालगा महाकी चानबा थो महाउ खरदंग चेक्सिन्ना मनाइसिंगबु थिलहंजरके मदो इबुंगोदी हाबीरुगनु असिंगबा नुपा अदुगिदमक्ता तोंगाना सेमजरके वारी असे लोइरबा मतुंग ngahak लैरगा नोंग अदुम ngalakpadagi मवोंग उरक्लदुना राजकुमार मालिनी की युमदा हनखिरमी
ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯊꯧꯗꯧ ꯄꯨꯝꯅꯃꯛ ꯃꯔꯨꯞ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯏꯁꯣꯔ ꯄꯨꯖꯥ ꯀꯠꯆꯔꯦ꯫ ꯄꯨꯖꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯨꯞ ꯑꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖ ꯀꯩꯅꯥ ꯄꯗꯃꯥꯕꯇꯤꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯕꯨ ꯍꯨ ꯍꯥꯞꯂꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯤꯜꯍꯜꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯑꯁꯤꯡꯕ ꯒ꯭ꯌꯥꯟ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯗꯃꯥꯕꯇꯤꯅ ꯃꯔꯨꯞꯀꯤꯗꯃꯛ ꯆꯥꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯈꯔꯗꯪ ꯊꯥꯔꯛꯄꯅꯤ, ꯃꯁꯤ ꯆꯥꯕꯤꯌꯨ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏ, "ꯔꯥꯖꯀꯨꯃꯥꯔ, ꯉꯁꯤ ꯄꯣꯠ ꯑꯁꯤ ꯆꯥꯔꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯁꯦ ꯊꯥꯖꯕꯤꯗ꯭ꯔꯒ ꯄꯔꯤꯈ꯭ꯌꯥ ꯇꯧꯖꯒꯦ, ꯌꯦꯡꯕꯤꯌꯨ"꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯍꯨꯏ ꯑꯃ ꯀꯧꯗꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯥꯕꯒ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯨꯏ ꯑꯗꯨ ꯁꯤꯕ ꯎꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯦ, ꯑꯩꯗꯤ ꯃꯥꯕꯨ ꯑꯁꯨꯛ ꯃꯕꯨꯛ ꯐꯠꯇꯕꯤꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯤ ꯃꯥꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯕꯤꯁ꯭ꯋꯥꯁꯘꯥꯇꯤꯅꯤ ꯑꯣꯏꯔꯤ? ꯊꯥꯖꯕ ꯌꯥꯗ꯭ꯔꯕ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯔꯨꯞ꯫ ꯑꯗꯨꯒ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯃꯥꯅ ꯃꯔꯨꯞꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯣ"꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ, "ꯌꯨꯕꯔꯥꯖ, ꯃꯔꯝ ꯑꯗꯨ ꯈꯪꯕꯤꯅꯤꯡꯕ꯭ꯔꯥ? ꯃꯗꯨ ꯍꯥꯏꯖꯒꯦ, ꯇꯥꯕꯤꯌꯨ꯫ ꯃꯗꯨꯗꯤ ꯌꯨꯕꯔꯥꯖ, ꯏꯕꯦꯝꯃ ꯄꯗꯃꯥꯕꯇꯤꯅ ꯌꯥꯝꯅꯃꯛ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯥꯛꯇ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯃꯥꯅ ꯊꯝꯅꯤꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇ ꯍꯜꯍꯟꯅꯤꯡꯗꯦ꯫ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯏ꯫ ꯃꯗꯨꯗ ꯑꯩ ꯑꯁꯦ ꯂꯩꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕꯗꯣ ꯊꯨꯡꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯒꯦ ꯇꯧꯕꯅꯤ, ꯊꯥꯖꯕꯤꯌꯨ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯍꯥꯛ ꯑꯁꯦ ꯑꯩꯉꯣꯟꯗꯗꯤ ꯏꯃꯥꯒ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯕꯤꯌꯨ, ꯃꯥꯒꯤ ꯃꯁꯨꯡꯂꯥꯡꯒꯤ ꯑꯩꯈꯣꯏꯅ ꯀꯌా ꯋꯥꯔꯛꯂꯕꯅꯤ꯫ ꯆꯤꯡꯅꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯥꯌꯆꯤꯠꯁꯨ ꯑꯣꯏꯅꯕ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯌꯨꯕꯔꯥꯖꯀꯤ ꯅꯨꯡꯁꯤꯔꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯕꯤꯗꯨꯅ ꯑꯊꯣꯏꯕ ꯄ꯭ꯔꯦꯝꯒꯤ ꯈꯨꯗꯣꯜ ꯂꯧꯅꯕꯤꯔꯨ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯦ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯥꯒꯤ ꯃꯔꯥꯜ ꯑꯗꯣ ꯂꯥꯏꯅ ꯀꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯏ ꯇꯥꯛꯆꯒꯦ, ꯉꯁꯤ ꯑꯍꯤꯡꯗꯤ ꯌꯨꯕꯔꯥꯖꯇꯤ ꯇꯨꯝꯕꯤꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯈꯤꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯃꯗꯨꯗ ꯃꯥꯅ ꯇꯨꯝꯈ꯭ꯔꯕꯗꯤ ꯃꯐꯩꯒꯟꯗ ꯇ꯭ꯔꯤꯁꯨꯜꯒꯤ ꯈꯨꯗꯝ ꯑꯃꯠꯇꯗꯤ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯑꯃꯇꯪ ꯄꯨꯗꯨꯅ ꯊꯨꯅꯃꯛ ꯍꯟꯕꯤꯔꯛꯎ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯥꯟꯅꯁꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯍꯥꯏꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇ꯭ꯔꯤꯁꯨꯜꯒꯤ ꯈꯨꯗꯝ ꯑꯃ ꯇꯧꯔꯝꯂꯒ ꯔꯥꯖ ꯀꯩꯅꯥꯒꯤ ꯃꯐꯤ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯄꯨꯔꯛꯄ ꯃꯐꯤ ꯑꯗꯣ ꯃꯟꯇ꯭ꯔꯤ ꯃꯆꯥꯗ ꯄꯤꯔꯔꯦ꯫ ꯐꯤ ꯑꯗꯣ ꯐꯪꯂꯕꯗ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯗ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯇꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯩꯅꯥꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯃꯪ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯄꯗꯃꯥꯕꯇꯤꯒꯤ ꯃꯐꯤ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯑꯃꯗꯤ ꯗꯨꯀꯥꯟꯗ ꯌꯣꯟꯅꯅꯕ ꯄꯨꯔꯛꯂꯦ꯫ ꯐꯤ ꯑꯗꯣ ꯗꯨꯀꯥꯟꯗꯥꯔ ꯑꯃꯅ ꯍꯦꯛ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤꯒꯤ ꯃꯐꯤꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗ ꯇꯥꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯗꯥꯔꯨꯒꯥꯁꯤꯡꯗꯨꯅ ꯌꯨꯕꯔꯥꯖꯄꯨ ꯐꯥꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯕꯇꯤꯒꯤ ꯃꯃꯤꯡ ꯍꯛꯇꯨꯅ ꯊꯥꯕ ꯐꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯨꯔꯥꯟꯕ ꯐꯥꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯄꯤꯔꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯤꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯗꯨꯅ ꯃꯗꯣ ꯀꯔꯝ ꯇꯧꯅ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯒꯦ ꯍꯪꯂꯝꯃꯤ꯫ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕꯗ ꯐꯤ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯐꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯣꯏꯅ ꯈꯪꯖꯗꯦ꯫ ꯑꯩꯒꯤ ꯒꯨꯔꯨꯗꯦꯕ ꯑꯃ ꯁꯥꯁꯟꯘꯥꯠꯇ ꯂꯥꯏ ꯅꯤꯡꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯤ ꯑꯁꯤ ꯌꯣꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯈꯔ ꯂꯩꯔꯎ ꯄꯤꯔꯛꯄꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯐꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯒꯨꯔꯨ ꯂꯩꯍꯧꯏ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯝ ꯍꯪꯅꯕ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯛꯁꯤꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯕꯅꯣ ꯑꯗꯣ ꯔꯥꯖ ꯀꯩꯅꯥꯒꯤ ꯃꯐꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯖꯣꯒꯤ ꯁꯥꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯖꯣꯒꯤꯒꯤ ꯁꯛꯇꯝꯗ ꯈꯨꯝꯂꯛꯏ, "ꯐꯤ ꯑꯁꯦ ꯑꯩꯅ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤ ꯅꯈꯣꯏ ꯇꯥꯅꯤꯡꯕ꯭ꯔꯥ? ꯃꯗꯨ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩ ꯂꯤꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯅꯣꯡꯃ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ 14ꯅꯤ ꯄꯥꯟꯕ ꯀ꯭ꯔꯤꯁꯅ ꯆꯇꯨꯔꯗꯁꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯍꯤꯡ ꯑꯗꯣ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯝꯕ ꯁꯨꯞꯄꯅꯁꯨ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ 5 ꯈꯛꯀ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯗꯨꯅ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯣ ꯏ ꯊꯛꯂꯨꯕꯒꯤ ꯑꯉꯥꯎꯕ ꯅꯤꯁꯥ ꯀꯥꯗꯨꯅ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯥꯁꯟ ꯑꯁꯤꯗ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯝꯂꯒ ꯖꯒꯣꯏ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯏ꯫ ꯃꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒ ꯂꯥꯛꯅ ꯐꯥꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯒꯨꯝ ꯇꯧꯏ꯫
ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤ ꯄ꯭ꯔꯦम ꯑꯗꯨꯅ ꯍꯪꯃꯟꯈꯤꯗꯨꯅ ꯃꯁꯥꯒꯤ ꯃꯄꯤ ꯍꯨꯟꯗꯣꯛꯂꯝꯕ ꯈꯪꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯨꯝꯕꯤ ꯃꯌꯥꯏ ꯀꯥꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯩꯒꯟꯗ ꯑꯩꯒꯤ ꯇ꯭ꯔꯤꯁꯨꯜ ꯑꯁꯤꯒꯤ ꯗꯥꯛ ꯈꯨꯗꯝ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯣ ꯑꯩꯅ ꯈꯟꯕꯗ ꯗꯥꯀꯤꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯅ ꯍꯟꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯤ ꯑꯁꯦ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯗꯣ ꯑꯩꯅ ꯈꯨꯜꯂꯒ ꯁꯤꯁ꯭ꯌꯗ ꯌꯣꯟꯊꯣꯛꯂꯨꯅꯕ ꯄꯤꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯀꯔꯤ ꯑꯀꯥꯏꯕ ꯐꯠꯇꯕ ꯊꯣꯛꯂꯕꯒꯦ? ꯁꯥꯗꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯃꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯉꯛꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯄꯗꯃꯥꯕꯇꯤꯒꯤ ꯃꯐꯩꯒꯟꯗ ꯍꯥꯏꯔꯤꯕ ꯗꯥꯛ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯈꯤꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯐꯩꯒꯟꯗ ꯌꯦꯡꯕꯗ ꯇ꯭ꯔꯤꯁꯨꯜꯒꯤ ꯃꯐꯝ ꯂꯩꯔꯝꯕ ꯑꯗꯣ ꯇꯁꯦꯡ ꯎꯔꯨꯔꯦ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯦꯡꯕꯗꯣ ꯇꯝꯂꯨꯔꯦ꯫ ꯃꯔꯝ ꯑꯗꯣ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯏꯀꯥꯏꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯗ ꯐꯠꯇꯕ ꯕꯗꯅꯥꯝ ꯂꯩꯕꯥꯛꯅ ꯉꯥꯡꯅꯒꯗꯕ ꯑꯗꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯃꯥꯏ ꯍꯥꯏꯒꯠꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯖꯗꯕ ꯋꯥꯐꯝ ꯑꯗꯣ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯖꯣꯒꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄ꯭ꯔꯇꯤꯀꯥꯔ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯪꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯍꯪꯂꯔꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯁꯥꯗꯨ ꯑꯗꯨꯅ ꯄꯤꯔꯛꯏ꯫ ꯅꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯑꯁꯦ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯙꯔꯃ ꯕꯤꯆꯥꯔ ꯇꯧꯕ ꯇꯥꯔꯕꯗꯤ ꯕ꯭ꯔꯥꯍꯃꯟ ꯁꯟꯕꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯤꯗꯨꯅ ꯆꯪꯖꯔꯛꯂꯕ ꯃꯤ ꯑꯃ ꯃꯔꯟ ꯃꯊꯨꯝ ꯂꯧꯗꯨꯅ ꯆꯥꯊꯣꯛꯂꯨꯔꯕ ꯃꯤ ꯃꯈꯣꯏ ꯑꯗꯨꯗꯤ ꯍꯥꯠꯍꯩꯗꯦ꯫ ꯃꯈꯣꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯨꯔꯕꯗꯤ ꯄꯥꯞ ꯆꯥꯎꯏ ꯑꯃꯗꯤ ꯅꯔꯛ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯀꯥꯏꯕ ꯑꯃ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ, ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ꯫ ꯑꯗꯨꯅ ꯅꯕꯨꯡꯉꯣꯗ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯕꯣꯟꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯇꯤꯀꯥꯔꯅꯤ꯫ ꯋꯥꯗꯣ ꯇꯥꯔꯕꯗ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯨꯔꯦ꯫ ꯋꯥꯗꯣ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯁꯩꯅꯥꯁꯤꯒꯤ ꯃꯋꯥꯗꯣ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯂꯗꯨꯅ ꯌꯥꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯍꯦꯟꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯕꯣꯟꯗ ꯆꯠꯈꯤꯅꯕ ꯍꯨꯀꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯗꯨꯅ ꯄꯗꯃꯥꯕꯇꯤꯅ ꯂꯥꯛꯀꯗꯕ ꯕꯣꯟꯒꯤ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯄꯗꯃꯥꯕꯇꯤꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯀꯟꯈꯤꯕꯅ ꯈꯥꯡꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯕꯣꯟꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯕꯣꯟꯗ ꯎꯅꯔꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯂꯩꯔꯝꯕ ꯎꯕꯗ ꯔꯥꯖ ꯀꯩꯅꯥꯞ ꯌꯥꯝꯅꯃꯛ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯐꯣꯜꯅ ꯉꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯐꯪꯂꯤꯕ ꯗꯁꯥ ꯑꯗꯨꯅꯤ ꯈꯪꯂꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯣꯟꯖꯈꯤꯔꯝꯃꯤ꯫ ꯃꯗꯣ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯗꯣꯁ ꯂꯧꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯗꯃꯥꯕꯇꯤ ꯔꯥꯖ ꯀꯩꯅꯥ ꯄꯨꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯦ꯫ ꯌꯦꯡꯕꯤꯌꯨ, ꯂꯥꯏꯒꯤ ꯅꯣꯡꯗꯝꯈꯣꯜ ꯃꯤꯑꯣꯏꯕꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯤꯡꯕ ꯃꯤ ꯀꯌꯥꯁꯨ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯇꯥꯔꯕꯗ ꯑꯄꯪꯕ ꯍꯦꯛꯇ ꯃꯑꯣꯜꯂꯤ꯫ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯨꯅ ꯖꯒꯠꯀꯤ ꯃꯄꯨ ꯑꯣꯏꯔꯕ ꯔꯥꯝꯆꯟꯗ꯭ꯔ ꯁꯅꯥꯒꯤ ꯁꯖꯤ ꯎꯔꯨꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯁꯇꯕꯕꯟꯁꯨ ꯕꯁꯤꯁ ꯃꯨꯅꯤꯒꯤ ꯁꯟꯕꯤ ꯁꯨꯔꯕꯤ ꯍꯨꯔꯥꯜꯂꯤ꯫ ꯇꯨꯡꯒꯤ ꯊꯧꯗꯣꯛ ꯈꯪꯗꯕꯅ ꯃꯤꯑꯣꯏꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯕ ꯐꯥꯎꯕ ꯑꯁꯤꯡꯕ ꯃꯤꯗꯤ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯅꯩ꯫ ꯗꯥꯟꯇꯃꯨꯀꯨꯠ ꯃꯍꯥꯔꯥꯖ ꯃꯔꯝ ꯃꯨꯟꯅ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯕꯣꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯩꯗ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯄꯗ ꯕꯦꯇꯥꯜꯅ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, ꯃꯍꯥꯔꯥꯖ, ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯄꯥꯞ ꯄꯨꯒꯅꯤ ꯊꯨꯅ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯅꯍꯥꯛꯅ ꯁꯥꯁꯇ꯭ꯔ ꯍꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯅꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ꯫ ꯕꯤꯀ꯭ꯔꯃꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ, ꯃꯗꯨꯗꯤ ꯃꯄꯨꯛꯇ ꯕꯤꯆꯥꯔ ꯂꯤꯡꯗꯕ, ꯃꯤꯋꯥ ꯂꯧꯔꯒ ꯕꯤꯆꯥꯔ ꯇꯧꯕ ꯅꯠꯇꯕ ꯕꯤꯆꯥꯔ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯞ ꯑꯗꯣ ꯑꯗꯨꯝ ꯄꯨꯖꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯥꯗꯨꯒꯤ ꯃꯋꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯈꯪꯗꯅ ꯕꯣꯟꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯃꯤꯠꯃꯛꯅ ꯎꯕ ꯊꯕꯛ ꯅꯠꯇꯕ ꯑꯗꯨꯕꯨ ꯃꯅꯥꯅ ꯇꯥꯔꯒ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯔꯤꯕ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯃꯄꯨ, ꯋꯥꯌꯦꯟꯕꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯇꯧꯒꯗꯕ ꯙꯔꯃ ꯅꯠꯇꯦ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯃꯤꯋꯥ ꯂꯧꯗꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯔꯒ ꯃꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯕꯦꯇꯥꯜ ꯈꯪꯍꯧꯗꯅ ꯁꯤꯡꯁꯥꯞ ꯎꯄꯥꯜꯗ ꯍꯟꯅ ꯀꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯦꯇꯥꯜꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫